ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯄꯥꯟꯊꯣꯏꯕꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯤꯔꯔ ꯌꯨꯅꯤꯚꯔꯁꯀꯤ ꯚꯨꯠꯀꯤ ꯍꯥꯏꯇꯥꯔꯦ ꯒꯣꯁ ꯄ꯭ꯔꯦꯡ ꯃꯅꯤꯄꯨꯔꯗ ꯒꯣꯁ ꯄ꯭ꯔꯦꯡꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯅꯁꯨ ꯌꯦꯡꯗꯣꯏꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤꯁꯨ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯁꯤꯒꯤ ꯄ꯭ꯔꯦꯡꯁꯦ ꯑꯍꯥꯟꯕ ꯄ꯭ꯔꯦꯡꯅꯦ ꯑꯗꯣ ꯌꯥꯝꯅ ꯔꯤꯁꯀꯤ ꯑꯣꯏꯕ ꯄ꯭ꯔꯦꯡꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯤꯁꯦ ꯔꯤꯚ꯭ꯌꯨ ꯇꯧ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ 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 ꯀꯛꯊꯠꯂꯒ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯅꯦ ꯐꯨꯜ ꯚꯤꯗꯤꯑꯣꯗꯨꯗꯤ ꯂꯤꯡꯛꯇ ꯍꯥꯞꯆꯔꯝꯒꯦ ꯂꯤꯡꯛ ꯑꯣꯏꯅ ꯍꯥꯞꯆꯔꯝꯒꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯗ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤ ꯈꯪꯉꯦ ꯑꯩꯈꯣꯏ ꯁꯤꯗ ꯇꯝꯃꯝꯕ ꯑꯉꯥꯡꯅꯦ ꯑꯉꯥꯡ ꯍꯥꯏꯒꯗ꯭ꯔꯥ ꯏꯃꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯗꯩ ꯖꯨꯅꯤꯌꯔꯅꯦꯕ ꯀ꯭ꯂꯥꯁ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦ 이만하고 뭐랬나 뭐지 기했더니 호스텔 기했다 아이고 죽기 이니시디 한강 또 맞아 너 잘람도 그냥 젠잔 그지 와 자, 윤만 보잖아 쿠팡을 타락 버기 야오는 거 아동 기버기 미운가 좋은 데 잘간디 마틴가 띠티절래 ngon được cái quả này bazar nó tàu cái post anh mà xem bazar đó những là từng thì từng nipan đó ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯨꯜ ꯚꯤꯗꯤꯑꯣꯗꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯃꯈꯥ ꯊꯥꯄꯝꯒꯦ ꯃꯣꯏꯁꯦ ꯑꯁꯣꯏꯕ ꯀꯩꯀꯩ ꯃꯌꯥꯝ ꯌꯥꯎꯕꯅꯦꯕ ꯉꯥꯡꯉꯛꯄꯒꯤ ꯈꯣꯠꯄꯒꯤ ꯅꯃꯥꯏ ꯈꯨꯄꯥꯛ ꯊꯥꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯌꯥꯝꯕ ꯌꯦꯡꯉꯝꯃꯅꯤꯅ ꯈꯜꯂꯦ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯈꯤꯕ ꯀꯨꯏꯔꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯔꯤꯁꯀꯤꯗꯤ ꯑꯣꯏ ꯑꯗꯣ ꯕꯖꯥꯔꯗꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯅ ꯈꯜꯂꯤ ꯌꯨꯝꯂꯛ ꯆꯪꯉ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯗꯤ ꯃꯤꯁꯤꯡꯗꯣ ꯃꯁꯥ ꯀꯟꯕ ꯉꯥꯛꯇ ꯑꯌꯥꯝꯕꯅ ꯊꯦꯡꯅꯅꯤꯗꯅ ꯕꯖꯥꯔ ꯅꯨꯃꯤꯗꯥꯡꯗꯗꯤ ꯑꯗꯨꯝꯕꯗꯣ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯈꯣ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯟꯊꯣꯏꯕꯅ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ